Center da Leingak pairiba BJP ki General Secretary BL Santos amadi BJP ki Northeast in charge Sambit Patra numit humni ki khongchatta ngasi ayok Imphal da thunglakiba ga loinana Imphal gi nitai patru thekta leiba thambal sanglenda BJP ki MLA sing yauna mifam pangthokre Lujingba anina Imphal Airport yorakpaga BJP State Unit ki President A Sarda amadi party ki Lujingba singna taramna oki Airport ta ngaiduna leiramba paumi singna hangba wahangi pakhum Lujingba anina piram khidre tungda thambal sanglenda pangthokiba mifam aduda kairau SC gi MLA Laurembam Rameshwar natana BJP gi MLA khodingmak saruk yakhi mifam adu loiraba matungda Konthozam AC gi MLA Sapam Ranjanna paumi khara da haikibada party ki center Lujingba singna lakliba asi party ki mapangal henna kankhat hananabani Anouba Leingak ama semba natraga BJP legislature party gi Lujingba khanba lakpat nate center nasu president rule makhatana sangdoktringai Anouba Leingak ama soidana semhalaklagani adumakpu Karamba Matamda Leingak Semgani Chaba Leitri amadi BJP legislature party gi Lujingba khanbagi wafamsu khanaba Leitri haiki BL Santos amadi Sambit Patra hayeng Churachandpurda chatkani ngasigi mifamda kuki gi MLA sing saruk yakhidaba adugi yenglaga makhoigasu tangai fadana unadaba yadabadagi Churachandpur chatnaba program mangjaunana semkhibani IT News na thajaba yaba mafamdagi fangba pau asina hai BJP Center gi Lujingba anina Manipurda leiringaida MLA singa unaduna wafam kayamarum khanagani maruoina state asigi law and order gi matang Anouba Leingak ama semlakpa matamda oirakadaba fibam amasung BJP gi MLA singi marakta kanabu Lujingba oigadage Haiba sisu thidokadauri Welcome to Manipur, sir. Yes, sir. Good afternoon, everybody. Thank you for this. What can you explain, sir? Oh. Namaskar. Oye, ¿cómo te ves? ¿Cómo?